Good morning. Nourish Nona you couldn't send about news analysis program that Tokchomang Sanamiam Butaram Noxury. Nasi news analysis program Masidama studio that Linkshin Libide, Mingan Panjarabada, Dr. Hobizam Gitazen, political activist, Uzab Sutaram Noxury. Nasi Kogi Manipurgi, Yamnamaru Ibunumidama, 12 December, Hiragamiam Nasi and a Kunapa, Nupilan Thorum, Pangtona Visiam Saba, Lokibuluna, Hozik Hakimanga, Bangtok Pog, Habitatza. Huziki matamda nupilal ningsing thoram masi tangai fadab amo oirakli duga ima singi thona sing matam madu leiramba ima singi thona madi huziki leiribi ima singi thona nisi punni yang kan doja nasi pangthu liba 12 December gi nupilal ni thoram masi kamani yengbe ahan mata ko gi notice window yang bidi ba manipura ko ka ko sari nasi host bidi ba yo jamang sa madi host ta ko ka ko sari ahan mata da December ki tarik traga ni thoi koi 2024 ko nupilan sing thoram koi handa ki sahi sigi thoram sida koi marfu ga mangarak shuba hai tare ko koi 85 shuba du ma shuba du ba ko thoram lak ba loina na manipur da khunda biri ba phurup khudingi khuding ma ki ima sing hai tare ko ko no ni kai khunu uchari Nuna 12 December na piramba andugumba thona phabi ima sing hai tare ko ima sing na thengna khiba dugumba thodang mayam lobi giba sagi tobi giba okhlon thodang mayam jing du sing jera kanda laiyoi khraba ima sing amani manipur bu tungi phajaba dugumba pichimi malemi laimai da sak tak piramba ima sing gi thodang du amukhan na koi sing jera kanda kok non na ko ima sing gi phomni kai khum uchaba adubu lurai mo point de hansi oda mang sa khoina yengba yari si nupilan karamna thoki kamaina oiki bra ba ji khoi haji hangan am yengda ya da pot ma lai ko ana songlising am ga sanipan taraga mapan dagina songlising ma sanipan kun ga taruk phawba sahi tai khuntak wi wari khoi legre ko adi kumja songlising sanipan maudra ma thoida anglo manipur gi war thoki wari legre ko da ko thengkhang naina sumaina koi manipur gi praja sin awa theng dang ram matungda solisum sa pan subna mari ko september tang ahum da thoki ba ahan man nupi lan gi ko thongdo ama koi ko phode adu matungda mo solisum sa pan kuthra ga ma pan dagina december gi tang tara ga ni thoki da thoki ba koi gi ani shu nupi lan ko nupi lan gi koi gi leiri ba sa gi thokri ba thodok si koi na maroi na koi gi isagi lamdan da phangjaba cheng chak ko chana na chinjak hai tare ko si khoi maruina chinjak ta bawu da khogi temching rak phai tare ne ko adu mai thodok mayam duna ima suna lor khiba khogi thodang se khoi tentak na panjara ka dai tare ne khoi kauphade aduna adugumba ima suna pibiram ba khudol duna asi kai dawre manipur gi sagar puari si khoi kasi sei marfu ga manga su badugumba thorom pareng pantuk tuna lai ne ko malem gi leimai da manipur gi ima suna lor khiba khogi thengkhang nai ba thodok othok sin dai khoi leibak ki damuk jati ki damuk lor khiba sugum bang sai ga no sida khoi sorry lor khiba thodang sing sei khoi na thokri ba thodok tu gi oina khak u ba na ta bai tare ko ai khoi gi picture ba notice ki manung da khoi gi laitom nga lag leijaba ko british na bauti khoi kai khunu ulam madugumba khoi sanagi leibak kaina ko khoi minthon madugumba khoi ima leibak si kandana ba madi miron na madai khoi miron kaya bu khoi tungnom chat kaya bu kaya da horiba ima sing duna lobi ki thodang dana khoi manipur gi oiba dugumba history puari sing ga thambiram madugumba paring ngambane na khoi lobi ai ko aduna laiba issue ji khoi na ima sing na logi ba thodang du ngasi di khoi kai daure khoi horiba ngasi miron jina khoi mai seng na mamuta na khoi nai na ba madi mogi thongna ning jin khoi na ngasi tamjani ga pon ma khoi lo matam moire manamdi chahi sangraba puari gi oiba history de khoi na marfur mangarak shuba du man sing thor pak thoi sing maram je khoi na sagi nupi lan haira kan de khoi gi tentak pa paring ama khak tang khoi ubi ban ta hai tare ko
ꯁꯤꯅ ꯄꯤꯔꯝꯃꯤꯕ ꯈꯨꯗꯣꯜ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯇꯥꯡꯀꯛ 나ꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯗꯨ ꯌꯦꯡꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯖꯥ ꯃꯉꯛꯇ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯣꯖꯥ ꯃꯉꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯣꯏꯒꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯏꯁꯨꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯃ ꯑꯩꯈꯣꯏ ꯀꯟꯅ ꯊꯦꯡꯅꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤꯒꯤ ꯂꯥꯟꯁꯦ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯊꯥ 18 ꯆꯪꯁꯤꯜꯂꯕ ꯑꯁꯤꯒꯨꯝꯕ ꯂꯥꯟꯁꯤ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯕ ꯃꯇꯝꯗ ꯍꯪꯒꯠꯅ ꯑꯃꯨꯛ ꯅꯨꯄꯤ ꯂꯥꯟꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯉꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯒꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯆꯍꯤ 35 ꯁꯨꯔꯛꯄ ꯑꯗꯨꯒꯨꯝꯕ ꯅꯤꯡꯁꯤꯡꯀꯣꯟ ꯄꯥꯡꯊꯣꯛꯏꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯐꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯍꯪꯒꯠꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯏꯃꯥꯁꯤꯡꯒꯤ ꯊꯧꯗꯥꯡꯗꯣ ꯉꯁꯤꯒꯤ ꯏꯃꯥꯁꯤꯡꯗ ꯑꯃꯨꯛ ꯆꯦꯟꯕ ꯆꯪꯉꯤꯑꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯕ ꯃꯆꯥꯁꯤꯡ ꯀꯟꯕ ꯂꯩꯔꯤꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯑꯩꯈꯣꯏ ꯐꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯒꯗꯧꯕꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟꯁꯤ ꯗ ꯂꯧꯈꯤꯕ ꯏꯃꯥ ꯈꯔꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯅ ꯂꯧꯈꯤꯕ ꯏꯃꯥ ꯈꯔꯒꯤ ꯉꯁꯤ ꯄꯨꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯔꯤꯁꯤ ꯇꯁꯦꯡꯅ ꯑꯣꯖꯥ ꯃꯉꯛꯁꯥ ꯂꯩꯕꯥꯛꯀꯤ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯁꯥꯡꯅ ꯂꯩꯕꯥꯛꯀꯤ ꯀꯠꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯇꯦꯟꯅ ꯀꯠꯊꯣꯛꯄ ꯊꯣꯏꯗꯣꯛꯇꯦꯀꯣ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯖꯥꯇꯤꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯑꯊꯧꯕꯤ ꯂꯥꯛꯇꯣꯏꯁꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯅ ꯑꯩꯈꯣꯏ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟ ꯃꯌꯥꯝ ꯑꯗꯨ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯨ ꯑꯣꯏꯁꯅꯨ ꯑꯃꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯇꯥꯠ ꯄꯥꯠ ꯇꯧꯔꯒ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯏꯃꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯃꯥꯁꯤꯡꯅ ꯄꯤꯕꯤꯔꯝꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯕ꯭ꯂꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯃꯤꯈꯥ ꯄꯣꯟꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯀꯨꯟꯇꯥꯛꯄꯗ ꯂꯩꯈꯤꯕ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏꯅꯝꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯤꯅꯥꯏ ꯂꯩꯈꯤꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯊꯦꯡꯒꯥꯡ ꯂꯥꯛꯄꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯏꯃꯥꯁꯤꯡ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯁꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯤꯔꯣꯟꯒꯤ ꯏꯆꯥꯁꯤꯡꯁꯤꯅꯁꯨ ꯀꯩꯗꯧꯕ ꯊꯣꯛꯀꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯕ ꯆꯪꯉꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯖꯥ ꯃꯉꯛꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19 ꯅꯨꯄꯤ ꯂꯥꯟꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯂꯥꯛꯄꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ 이마징나 ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯤꯔꯣꯟꯅ ꯂꯧꯔꯤꯕ ꯏꯃꯥꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩ ꯏꯃꯥꯁꯤꯡ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯃꯤꯔꯣꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯁꯤꯅ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯡꯗ ꯈꯣꯡꯆꯦꯠ ꯂꯥꯡꯗꯅ ꯑꯩꯒꯤ ꯃꯆꯥꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯗꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃꯒꯤꯗꯃꯛ ꯑꯃꯨꯛꯀ ꯍꯟꯅ ꯀꯣ ꯃꯅꯤꯄꯨꯔ ꯀꯟꯕ ꯃꯅꯤꯄꯨꯔ ꯉꯁꯥꯏ ꯉꯥꯛꯄ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯤ ꯀꯣꯟꯁꯤꯟꯕꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯇꯥꯛꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯟꯕ ꯑꯣꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯂꯥꯛꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯒꯤ ꯊꯧꯅꯥꯗꯣ ꯎꯠꯃꯤꯟꯅꯁꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯑꯣꯏꯔꯤꯕ ꯒꯧꯔꯕ ꯒꯒꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯎꯁꯁꯦ ꯖꯣꯏꯟ ꯇꯧꯈꯤ ꯑꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯒꯧꯔꯕ ꯒꯒꯣꯏꯅ ꯂꯣꯛ ꯁꯚꯥꯗ ꯅꯩꯈ꯭ꯔꯦ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯍꯩꯇ꯭ꯔꯕꯗꯤ ꯁꯥꯁꯟ ꯇꯧꯕ ꯇꯣꯛꯎ ꯂꯣꯏꯅꯅ ꯋꯥꯔꯣꯏ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯁꯐꯥ ꯊꯝꯖꯤꯜꯂꯦ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯁꯤꯡꯗ ꯐꯣꯡꯅꯕ ꯊꯦꯡꯅꯔꯦ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯈꯟꯅꯅꯕꯒꯤ ꯍꯦꯛ ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯆꯔꯥꯡꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯞ ꯆꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯄꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯆꯔꯥꯡꯅꯕ ꯁꯨꯝ ꯊꯣꯛꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒꯤ ꯁꯤꯒꯨꯝꯕ ꯔꯨꯝ ꯑꯃ ꯄꯤꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤ
ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯝ ꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯑꯣꯖꯥ ꯃꯥꯡꯁ ꯃꯁꯤ ꯀꯨꯞꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯅꯨꯡꯒꯤ ꯂꯩꯅꯔꯤꯕ ꯃꯆꯠꯁꯤ ꯀꯣ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯑꯃꯔꯣꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯏꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯝ ꯄꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯒꯧꯔꯕ ꯒꯣꯒꯣꯏ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯝ ꯄꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯄꯥꯔꯂꯥꯃꯦꯟ ꯃꯅꯨꯡꯗ ꯂꯥꯎꯅꯕ ꯈꯣꯡꯅꯕ ꯑꯗꯒꯤ ꯂꯥꯎꯅꯕ ꯈꯣꯡꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯑꯦꯖꯣꯟ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯝ ꯎꯔꯤꯀꯣ ꯃꯁꯤ ꯏꯁꯨꯁꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯑꯩ ꯍꯥꯏꯖꯅ ꯄꯥꯔꯇꯤꯀꯨꯂꯔ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯃꯗꯤ ꯍꯥꯎꯁꯇ ꯇꯦꯕꯜꯗ ꯐꯖꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯁꯤ ꯅꯩꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯅꯩꯅꯕꯤꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ ꯑꯔꯥꯟꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯗꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯄꯤꯛꯆꯔ ꯑꯃ ꯂꯥꯛꯆꯒꯗꯧꯕꯅꯦꯕꯀꯣ ꯑꯗ ꯅꯩꯅꯁꯤꯅ ꯌꯥꯗ꯭ꯔꯤꯕꯁꯤꯒꯤꯁꯨ ꯀꯣ ꯃꯔꯝ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯀꯣ ꯂꯩꯅꯒꯗꯧꯕꯅꯤ ꯂꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯃꯣꯏ ꯃꯊꯧꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯅꯩꯅꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯩꯕꯤꯔꯤꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯤꯅ ꯉꯁꯥꯏꯒꯤ ꯅꯩꯅꯁꯤ ꯌꯥꯗ꯭ꯔꯤꯁꯤ ꯃꯣꯏꯒꯤ ꯑꯔꯣꯟꯕ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯂꯥꯛꯆꯅꯤꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯍꯥꯎꯁ ꯑꯃ ꯂꯩꯔꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯕꯅꯤꯅ ꯂꯩꯕꯥꯛꯇꯨꯒꯤ ꯉꯁꯥꯏꯒꯤ ꯑꯐ ꯐꯠꯇ ꯈꯟꯅꯅꯕ ꯀꯣ ꯑꯗꯒꯤ ꯅꯩꯅꯅꯕ ꯑꯗꯒꯤ ꯗꯦꯟ ꯇꯥꯟꯅꯃꯤꯟꯅꯅꯕ ꯂꯩꯕꯥꯛꯁꯤ ꯍꯥꯏꯗꯤ ꯃꯃꯥꯡ ꯑꯃꯗ ꯄꯨꯕ ꯌꯥꯅꯅꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯐꯝ ꯑꯃ ꯀꯣ ꯍꯥꯏꯗꯤ ꯐꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯟꯗꯤꯔ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯁꯨ ꯊꯥ 10 ꯍꯦꯟꯖꯜꯂꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯩꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯆꯔꯥꯡꯅꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯤꯡꯗꯕ ꯃꯣꯠ ꯃꯌꯥꯝ ꯄꯤꯔꯛꯏꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯀꯣ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯒ ꯀꯣ ꯃꯅꯤꯡꯗꯒꯤ ꯉꯥꯛꯂꯧ ꯄꯤꯔꯒ ꯊꯣꯛꯍꯟꯕ ꯂꯥꯟꯅꯤꯒ ꯍꯥꯏꯕꯁꯦ ꯁꯨꯝ ꯆꯨꯝꯃꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯂꯣꯏꯁꯤꯟꯅꯤꯡꯗꯕ ꯂꯥꯟꯁꯦꯀꯣ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯗꯕ ꯊꯑꯣꯏꯅ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯍꯟꯅꯤꯡꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯈꯔ ꯃꯔꯛꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯈꯔ ꯀꯣ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯤꯡꯅꯗꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯂꯩꯕ ꯏꯁꯨꯁꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯅ ꯂꯣꯏꯁꯤꯟꯕꯤꯒꯦꯅ ꯈꯜꯂꯒꯗꯤ ꯑꯣꯖꯥ ꯃꯉꯥꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯇꯠꯇꯅ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯩꯕꯤꯔꯤꯕ ꯉꯁꯤ ꯄꯥꯔꯂꯥꯃꯦꯟ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯩꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯣꯖꯥ ꯃꯉꯥꯡꯁꯦ ꯍꯥꯏꯗꯤ ꯏꯁꯨꯁꯤ ꯃꯔꯝ ꯆꯥꯕ ꯃꯑꯣꯡꯗ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯔꯦ ꯍꯥꯏꯔꯐꯥꯎꯗ ꯈꯠꯅꯔꯤꯕ ꯄꯣꯠꯇꯣ ꯃꯃꯥ ꯃꯄꯥꯅ ꯉꯥꯛꯇꯪꯒꯤ ꯑꯣꯏꯅ ꯂꯦꯞꯍꯟꯕꯗꯤ ꯉꯝꯃꯤꯗꯅꯀꯣ ꯂꯦꯞꯍꯜꯂ ꯃꯇꯨꯡꯗ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ ꯀꯩꯅꯣ ꯃꯆꯥꯅꯤꯄꯥ ꯑꯍꯟꯗꯨꯅ ꯄꯥꯝꯃꯤꯗꯨꯅ ꯀꯩꯅꯣ ꯃꯆꯥꯅꯤꯄꯥ ꯌꯥꯏꯃꯗꯨꯅ ꯄꯥꯝꯃꯤꯗꯨꯅ ꯀꯩꯅꯣ ꯑꯇꯣꯝꯕꯗꯨꯅ ꯄꯥꯝꯃꯤꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯄꯥꯗꯨꯅ ꯑꯗꯨꯝ ꯗꯤꯁꯤꯖꯟ ꯂꯧꯖꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯗꯨꯅ ꯁꯤꯅꯤ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯁꯤꯅꯤ ꯅꯪꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯨꯅ ꯁꯤꯅꯤ ꯁꯤ ꯃꯔꯝ ꯆꯥꯏ ꯁꯤ ꯆꯥꯗꯦ ꯁꯤ ꯇꯧꯒꯅꯨ ꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯥ ꯂꯥꯛꯆꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯀꯩꯅꯣ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯨ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯊꯥꯡ ꯄꯥꯏꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯅꯔꯤꯕ ꯉꯥꯛꯇꯪꯒꯤ ꯑꯣꯏꯅ ꯆꯩ ꯄꯥꯏꯅꯔꯤꯕ ꯄꯣꯠꯇꯨ ꯂꯦꯞꯍꯟꯒꯗꯤ ꯃꯄꯥꯗꯨꯅ ꯉꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯊꯑꯣꯏꯅ ꯂꯦꯞꯍꯟꯗꯗꯅ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯒꯁꯨ ꯍꯥꯏꯅꯁꯨꯅꯨ ꯁꯨꯅꯁꯨꯅꯨ ꯑꯗꯨꯝ ꯃꯇꯥꯡ ꯃꯇꯝ ꯂꯥꯛꯆꯅꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯇꯥꯟꯖꯥ ꯌꯦꯡꯈꯤ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤ ꯀꯥꯏ ꯍꯥꯏꯕ ꯃꯥꯟꯕ ꯃꯑꯣꯡ ꯁꯨꯝ ꯆꯠꯊꯅꯕꯁꯤꯗꯤ ꯑꯣꯖꯥ ꯃꯉꯥꯡ ꯆꯠꯊꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯅꯤꯡꯗ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯒ ꯀꯣ ꯊꯑꯣꯏꯅ ꯁꯨꯛꯂꯤ ꯄꯥꯏꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯏ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯛ ꯈꯔ ꯚꯣꯂꯨꯝꯁꯦ ꯈꯔ ꯀꯟꯅ ꯂꯩꯈꯠꯄ ꯑꯃꯨꯛ ꯂꯩꯊꯕ ꯁꯥꯟꯅꯕ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨꯃꯗꯤ ꯉꯁꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯂꯩꯔꯕ ꯃꯐꯝ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯤ ꯌꯥꯝ ꯀꯨꯞꯅ ꯃꯗꯨꯗꯩꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯦꯟꯅ ꯗꯦꯐ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯣꯠꯆꯤꯟꯗꯅ ꯉꯁꯥꯏꯒꯤ ꯑꯗꯨ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯏꯁꯨ ꯗꯦꯠ ꯃꯥꯡꯗ ꯊꯣꯛꯏꯕ ꯃꯤ ꯍꯥꯠꯂꯤꯕ ꯁꯤꯚꯤꯂꯥꯟ ꯍꯥꯠꯂꯤꯕ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯋꯥꯔꯤꯕ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯁꯤꯜꯂꯣ ꯍꯥꯏꯕꯅꯦꯕꯀꯣ ꯃꯗꯨ ꯂꯥꯛꯁꯤꯟꯗꯗꯅ ꯊꯥꯗꯣꯛꯑ ꯊꯝꯃꯀꯥꯟꯗ ꯋꯥꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯛ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯁꯤ ꯄꯣꯄꯤ ꯁꯨꯝ ꯊꯥꯍꯟꯕ ꯀꯣ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯍꯟꯕ ꯑꯗꯩ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯁꯨꯝ ꯆꯪꯍꯟꯕ ꯁꯨꯝ ꯀꯣ ꯑꯗꯨꯝ ꯃꯤ ꯁꯨꯝ ꯆꯪꯍꯟꯕ ꯑꯗꯒꯤ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯍꯟꯕ ꯑꯗꯒꯤ ꯗ꯭ꯔꯒ ꯁꯨꯝ ꯊꯥꯍꯟꯕ ꯀꯣ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯣꯏꯅꯤ ꯍꯥꯏꯕꯅꯗꯤ ꯌꯥꯔꯔꯣꯏꯕ ꯄꯣꯠꯇꯨꯀꯣ ꯋꯥꯔꯤꯁꯨ ꯂꯥꯛꯄ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯗꯒꯤ ꯗ꯭ꯔꯒꯀꯤ ꯇꯧꯔꯤꯕ ꯑꯗꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯇꯧꯔꯤꯕ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯃꯥꯡꯍꯜꯂꯤꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯑꯀꯥꯟꯗ ꯃꯗꯨ ꯍꯥꯟꯅ ꯐꯥꯕꯅꯤ ꯈꯪꯗꯦ ꯄꯨꯟꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯃꯐꯝ ꯆꯥꯅ ꯗꯤꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯈꯪꯗꯦ ꯇꯧꯔꯀꯥꯟꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯛ ꯂꯥꯛꯆꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯅꯤ ꯑꯗꯨꯅ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯦ ꯑꯃꯅ ꯄꯨꯊꯣꯛꯑ ꯋꯥꯔꯤ ꯁꯥꯖꯩ ꯍꯥꯏꯕꯅꯦꯕꯀꯣ ꯄꯨꯊꯣꯔꯛꯑꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯄꯨꯊꯣꯔꯛꯑꯣ ꯊꯥꯡꯗꯣꯛꯑꯁꯤ ꯇꯦꯕꯜ ꯊꯝꯃꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯈꯟꯅꯔꯁꯦ ꯍꯥꯏꯕꯅꯦꯕ ꯑꯃꯅ ꯌꯥꯗꯕꯅꯦꯕ ꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯌꯥꯅꯤꯡꯗꯕ ꯑꯃꯒ ꯌꯥꯕ ꯑꯃꯒ ꯌꯥꯅꯤꯡꯗꯕ ꯑꯃꯒ ꯄꯨꯊꯣꯛꯑ ꯅꯩꯅꯔꯁꯦ ꯍꯥꯏꯕ ꯑꯃꯒ ꯅꯪ ꯍꯥꯏꯅꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯀꯅꯥꯅꯗꯤ
यानिंगदबदुना सुम मेदी खरा ngam-me-na sum taw leirabnina adudi kaidongai solution lakadode haibdudi haib ngamdrebako leibe issue si thawaina kanagom kharna maningdagi tasengna irang jin lephaningdaba nephaningdaba dugumba thawaina sana yaw sana ponam adum maladro posiko ona mangchanunga haibni lani da aduna leibe issue je koi hajik se 27 da election ni ko laiba 2027 da election ni hajik laktiba mathang next general election je ko ana ji 25 ngasi 24 December chali ni ji ko 25 sang tore 25 ki sahi jimaga ko 26 ki sahi maga hardly sahi ani da ngasi le dra election je dra ai ta ga di dai area da khoi na heng tong di lan ji oja mangsa political ki mileage long na ba ko sahi kha sang da la kan da rajniti khudong chaw long na ba khona ri bra ha khona ni magi intention le bra ha ba ju ju hang da ma do kusum lak tore ba ko ana moi masen ki rajniti ki khudong chaw na da moi masen ki rajniti ki ngasi mileage long na ba khudong chaw long na khona ma tam da civilian me ya ji ding sahi khoi kar hai ni khoi ki lai phata da chatak tha ba khoi yening tha ba dai ta ko ha bor sta khoi ki hameng ha kan do khoi ki bali hameng e oi bu ba dena man na khoi ki mai da har kan khoi ki lai phata da khoi ki yum shang dok ban ta lai khram thok ba da khoi ki usin chin ba ki da khoi mai tai civilian jing je kayam ki usin chila thambi du ha ko sin ne lai di ko aduna moi ma sengi political drama da moi ma sengi political lila da ta sena mai tai civilian kayam halang gi du no mai tai civilian kayam di mangan gi du no haju mi ma was gam le dina pramani ko adu di la du ni ko noi du na haju le ko issue je kai no oi ram ye manung da mo ya du ma ma ko moi manung da ma ko gi aru ma le to bu to ma nga ta ri issue atopa manung da hidden agenda mayam thamaga omaga puri na haira babuda hidden agenda do haran nei nadri ngai da maru ina nongmai kapag mission hadi sing haran lakom changdro si lakshila madung da hidden agenda ro thosa ga do pona mane ko adu hidden agenda su dum puno hona ba nongmai su kaphan ba mi su dum halan ba adu ta ga di issue do heng last da sai kara ga da wai sana to question lak to re ko duna lai bi issue ji amana haju lai bi issue ji amana puthro nei na jil launa bani ko amana puthong da bani sing chana ga di ko puthong da ba maga puthong ba maga ani ji mukse kari leri amara jom thangjali ama da amara jom thangjali ama da ai boto leri ba core issue gi ba oroish na trana core issue gi ba horpham na ta core issue gi oi ba asa gi tholi ba crime gi dai ta sidi ta chena da ga di ai di moi ni mo ne hum thoe ko moi ni lo moi ni gi drama da ga sa gi civilian hat pa civilian civil de ko pa mak tre ko adu anyway government has continue process amani ko continue process amani amara torambada asoi ba na tra aran ba na tra amara tawda ahen ma thok le me khala ba da continue lai ba sagi ano puri kang musin na madugi poto si soiram me si nok thue si taram me si hamsal le si taram dre si toksel le asi mijil lam helam me si phare pulle nure ke na tra bo continue process ma damagi legally to legal process to thok pa ado lai bo issue si ai khoi matam ho sang ba community ani mak tang sai crash tok na nusina da ban kai go ho modi pere da khot to ne have na ti ba si di ta seng na thawaina manipur thuga sang kang bu maga manipur thuga bi are kang bu maga thawaina drug karwa to have kang bu maga drug thaba yar have kang bu maga thawaina lam na oja mang sa khoi lai isai lai jani yum je sidagi thuga ra da si yum je mul laga ai le rage have sang kang bu maga lai bi yar ai yum ni isai property ni isai lan thum ni have kang bu maga isi chen mayam ma si da gi nupi gang mayam ma si phone gang rem to mayam sin je tong to ga sang kang bu maga khoi yar har thimu kang bu ani du gi la ne ba oja mang sa hadi ne issue si da mayam na itni crash na taga na sagi nusin da pora moina sumpu di phata le yebo ko aduga community ani gi ma thokpa irang ju un ma ju phata le yebo ko community ani gi ma thokpa je maitei na ku ki da ka lan taru dri yebo ko moyo taropani maitei na madu defend of jamani amtra moyo taropani maitei na defend of jamani defend da mo gi mi si ba defend da mo gi mi sokpai ba si di es ma lo no su ya ga no si di aduga si mi do kana no haji hainari si khoi na yamna kakri ti senam pi bangam da basi cookie si da sa gi lamen tu yen cookie ari sang cookie hai ko lamen tu yen ma ari sang cookie du di ari sang cookie du na taw ba tharo sing do sidal lai ba cookie hanai cookie sing sida kai dawre samin ani tawmin ani moi na pa ba demand do khoi chakan ni ha gel e ko ai ta ga di adu ari sang cookie sing du di refugee ne law se ba adi sang cookie sing di ka dawre illegal immigrant law se ba ko adi sang cookie sing khulai ba sang ko law se ba ko moi lai pham chafam pi ri ba moi da noi ka phor order tawri ba moi na pa bi demand do sagat laga lai ba political leader moi cookie me tara di kai khoi law du ri ge ba jamang sa du re issue si adi sang ko mi adagi mi koksan ba na tang na moi gi martin pang na ko mi du di amarom da lai ri ba ko
ꯃꯁꯤꯗ ꯍꯥꯟꯅ ꯂꯩꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨ ꯆꯥꯛꯊꯥꯛ ꯄꯤꯗꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯑꯣꯔꯗꯔ ꯄꯤꯗꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯒꯤ ꯑꯣꯏꯕ ꯑꯋꯥꯠ ꯑꯄꯥ ꯄꯤꯗꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗ ꯑꯣꯔꯗꯔ ꯄꯤꯊꯣꯛꯇꯅ ꯃꯤ ꯍꯥꯠꯂꯗꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ 10 ꯌꯥꯎꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅ ꯌꯦꯡꯗꯣꯔꯤꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯦꯕ ꯂꯥꯛꯏꯁꯦ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨꯅ ꯂꯨꯔꯤꯁꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣ ꯂꯣꯏꯅꯃꯛ ꯀꯤ ꯃꯅꯨꯡꯗ ꯈꯔ ꯇꯣꯞ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯀꯣꯇꯨꯒꯨꯝꯕ ITLF ꯀꯨꯝꯕ ꯀꯨꯀꯤꯒꯤ MLA 10 ꯒꯨꯝꯕ ꯉꯁꯤ ꯐꯣꯡꯅ ꯀꯃꯤꯇꯤ ꯁꯦꯝꯗꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯒꯚꯔꯟꯃꯦꯟꯠ ꯃꯊꯛꯇ ꯑꯀꯥꯝꯄ ꯆꯩꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣ ꯃꯣꯏꯁꯤꯡꯁꯤꯒꯤ ꯃꯈꯨꯠ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯃꯤ ꯀꯧꯁꯤꯜꯂꯒ ꯃꯣꯏ ꯀꯥꯞꯍꯟꯕꯅꯦꯕ ꯃꯤ ꯀꯧꯁꯤꯜꯂꯒ ꯃꯤ ꯍꯜꯍꯟꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤꯅ ꯉꯁꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕꯅꯤ ꯑꯆꯨꯝꯕꯅꯤ ꯂꯧꯗꯣꯔꯤꯕꯅꯦꯕ ꯖꯃꯥꯡꯁꯥ ꯑꯗꯣ ꯏꯁꯨꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯏꯁꯨꯁꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯇꯦꯕꯜꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀꯅꯥꯅ ꯏꯔꯥꯡꯁꯤ ꯍꯧꯕꯅꯣ ꯀꯅꯥꯅ ꯀꯩ ꯇꯧꯕꯩ ꯍꯧꯕꯅꯣ ꯀꯩꯗꯧꯕꯩ ꯇꯧꯔꯤꯕꯅꯣ ꯀꯥꯏ ꯃꯌꯥꯝꯁꯤ ꯅꯩꯅꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯋꯣꯛ ꯑꯊꯣꯡ ꯇꯧꯔꯒꯁꯨ ꯂꯩꯕ ꯄꯣꯠꯁꯨꯃꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟ ꯍꯥꯏꯕꯁꯤ ꯋꯥꯔꯤꯅꯤ ꯍꯌꯦꯡ BJPꯅ ꯅꯠꯇ꯭ꯔꯒꯅ ꯀꯪꯒ꯭ꯔꯦꯁꯅ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤꯕ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯄꯥꯟꯈꯤꯗꯕꯁꯨ ꯌꯥꯏꯀꯣ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯍꯜꯂꯛꯄꯁꯨ ꯌꯥꯏ ꯄꯔꯃꯥꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯍꯜꯂꯛꯄꯁꯨ ꯌꯥꯏ ꯀꯣ ꯍꯜꯂꯛꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯨꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯠꯂꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯃꯗꯨꯒꯤ ꯔꯦꯛꯇꯤꯐꯤꯀꯦꯁꯟ ꯑꯃ ꯔꯦꯛꯇꯤꯐꯥꯏ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟ ꯚꯣꯠ ꯍꯥꯏꯁꯤ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯚꯣꯠ ꯍꯥꯏꯁꯤ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯀꯃꯟ ꯁꯦꯟꯁ ꯚꯣꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯚꯣꯠ ꯆꯍꯤ 15 ꯈꯨꯗꯤꯡꯒꯤ ꯚꯣꯠ ꯑꯃꯃꯝ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯊꯤꯀꯥ ꯇꯧꯅ ꯀꯥꯟꯗ ꯇꯧꯁꯨ ꯅꯠꯇ꯭ꯔ ꯀꯩꯅꯣ ꯁꯤ ꯚꯣꯠꯁꯤꯗꯤ 15 ꯈꯨꯗꯤꯡꯒꯤ ꯏꯂꯦꯛꯁꯟ ꯑꯃꯃꯝ ꯇꯧꯔꯤꯁꯦ ꯚꯣꯠ ꯍꯥꯏꯁꯤ ꯚꯣꯠ ꯐꯣꯔ ꯆꯦꯟꯖ ꯍꯥꯏꯕꯅꯦꯕ ꯚꯣꯠ ꯐꯣꯔ ꯐ꯭ꯌꯨꯆꯔ ꯍꯥꯏꯅ ꯍꯥꯏꯔꯤꯕꯀꯣ ꯃꯌꯥꯝꯅꯀꯣ ꯀꯃꯟ ꯑꯣꯏꯅꯁꯨ ꯑꯗꯨꯗꯤ ꯚꯣꯠ ꯑꯃ ꯇꯧꯕ ꯍꯥꯏꯁꯤ ꯑꯑꯣꯟꯕ ꯄꯨꯔꯛꯀꯦ ꯚꯣꯠ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃ ꯇꯨꯡꯒꯤ ꯑꯁꯥ ꯑꯃ ꯇꯨꯡꯒꯤ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯁꯤꯟꯒꯦ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯇꯧꯔꯝꯗꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯔꯝꯒꯦ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨꯗ ꯑꯩꯅ ꯈꯔ ꯍꯥꯞꯆꯤꯟꯒꯦ ꯀꯣ ꯁꯤꯒꯤ ꯑꯣꯏꯕ ꯀꯟꯇꯤꯅ꯭ꯌꯨ ꯄ꯭ꯔꯣꯁꯦꯁ ꯆꯠꯀꯗꯧꯕ ꯄꯣꯠ ꯑꯃ ꯏꯂꯦꯛꯁꯟ ꯍꯥꯏꯁꯤꯕꯨ ꯑꯗ ꯚꯣꯠ ꯀꯥꯕ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯑꯗꯨ ꯇꯧꯔꯝꯕꯅꯤ ꯑꯗꯥ ꯇꯧꯔꯝꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯁꯦ ꯃꯅꯤꯄꯨꯔꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯖꯔꯤꯉꯩ ꯃꯔꯛꯇꯒꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯃꯔꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯔꯖꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯒꯨꯔꯨꯁꯤꯅ ꯃꯍꯥꯔꯥꯖ ꯁꯤꯂꯣꯡꯗ ꯀꯧꯔꯀꯥꯟꯗ ꯍꯥꯎ ꯁꯦꯔꯦꯁ ꯇꯧꯔ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯒꯤ ꯅꯤꯡꯗꯣꯝ ꯃꯄꯦꯟꯗꯕ ꯂꯩꯅꯔꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯇꯧꯅꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯍꯟꯗꯣꯛꯀꯗꯧꯕꯅꯤ ꯇꯧꯒꯗꯧꯕꯅꯤ ꯇꯧꯒꯗꯧꯕꯅꯤ ꯃꯌꯥꯝ ꯉꯥꯡꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯇꯧꯊꯣꯛꯑꯝꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯣꯠꯁꯤ ꯑꯣꯖꯥ ꯃꯥꯡꯁꯥ ꯍꯥꯏꯗꯤ ꯒꯣꯟ ꯍꯧꯈꯤꯕꯗꯣ ꯍꯧꯈꯤꯕꯗꯨꯅ ꯁꯣꯏꯔꯟꯕꯗꯣ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃꯅ ꯇꯨꯡꯒꯤ ꯃꯔꯝ ꯆꯠꯂꯒ ꯍꯣꯔꯦꯟ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯤꯔꯣꯟ ꯑꯃꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄꯤꯔꯀꯥꯟꯗ ꯑꯐꯕ ꯂꯝꯕꯤ ꯇꯥꯅꯕ ꯍꯣꯠꯅꯕꯗꯣ ꯂꯤꯗꯔ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯃꯦꯟꯗꯦꯠ ꯁꯤꯟꯅꯗꯅ ꯃꯤꯌꯥꯝꯒꯤ ꯈꯨꯕꯤꯁꯣꯏ ꯁꯤꯟꯅꯗꯅ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯁꯤꯟꯅꯗꯅ ꯃꯤꯌꯥꯝꯒꯤ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯁꯤꯟꯅꯗꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯁꯤꯟꯅꯔꯀꯥꯟꯗ ꯚꯣꯠ ꯀꯥꯔꯣꯅ ꯀꯥꯍꯜꯂꯤꯅꯦ ꯃꯌꯥꯝꯗꯣ ꯚꯣꯠ ꯀꯥꯔ ꯆꯠꯈ꯭ꯔꯀꯥꯟꯗ ꯂꯥꯁꯇ ꯀꯩ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏꯅꯤ MLA ꯈꯔꯗꯤ ꯑꯩꯈꯣꯏ ꯇꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔ ꯂꯩꯔꯤ ꯑꯣꯖꯥ ꯃꯥꯡꯁꯥꯀꯣ ꯑꯩꯉꯣꯟꯗ ꯄꯋꯥꯔ ꯁꯤꯟꯅꯗꯦꯒ ꯍꯥꯏꯕ MLAꯁꯨ ꯌꯥꯎꯔꯤꯕ ꯖꯤꯗꯤꯒꯤ MLA ꯃꯃꯥꯡꯗ ꯉꯥꯡꯈꯤꯕ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯇꯥꯏꯗꯅꯀꯣ ꯑꯩꯉꯣꯟꯗ ꯄꯋꯥꯔ ꯁꯤꯟꯅꯗꯦ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯀꯩꯅꯣ ꯁꯤꯟꯅꯗꯦ ꯑꯩ ꯅꯣꯏ ꯅꯨꯡꯁꯤꯕꯩ ꯂꯥꯛꯏꯅꯤꯒ ꯍꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥꯀꯣ ꯁꯨꯝ ꯂꯤꯗꯔ ꯑꯃꯅ ꯉꯥꯡꯍꯟꯅꯤꯡꯗꯕ ꯋꯥ ꯉꯥꯡꯉꯛꯄꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯚꯣꯠ ꯀꯥꯔꯣ ꯚꯣꯠ ꯄꯤꯔꯣ ꯚꯣꯠ ꯔꯥꯏꯠ ꯁꯤꯟꯅꯗꯅ ꯚꯣꯠ ꯀꯥꯔꯒ ꯆꯠꯈ꯭ꯔꯤꯕ ꯃꯤꯑꯣꯏꯗꯣ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯀꯩ ꯂꯩꯔꯤꯒꯦꯕ ꯗꯤꯕꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯂꯟ ꯊꯨꯝ ꯉꯥꯛꯄꯗ ꯑꯣꯏꯔో ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯂꯥꯏꯐ ꯀꯟꯕꯗ ꯑꯣꯏꯔꯣ ꯀꯦꯟꯗ꯭ꯔ ꯑꯃꯒꯤ ꯃꯥꯒꯤ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯃꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯔꯥꯏꯠꯇ ꯁꯤꯟꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯦꯟꯅ ꯇꯧꯕ ꯉꯝꯗꯕꯗꯨꯅ ꯑꯃꯅꯤꯗꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯗꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨ ꯃꯉꯣꯟꯗ ꯔꯥꯏꯠ ꯑꯃ ꯁꯤꯟꯅꯔ ꯊꯥꯔꯕꯅꯦꯕ ꯑꯗꯨ ꯀꯅꯥꯅ ꯃꯉꯣꯟꯗ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯇꯧꯒꯗꯧꯕꯅꯤ ꯇꯧꯔꯣꯏꯗꯕꯅꯤꯒ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯑꯃ ꯂꯩꯕꯅ ꯁꯤꯅꯤ ꯈꯣꯏ ꯄꯣꯠꯇꯣ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯄꯥꯏꯐꯝ ꯊꯣꯛꯄ MLA ꯀꯥꯔ ꯃꯇꯨꯡꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯔꯥꯏꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯁꯣꯏ ꯑꯃ ꯁꯤꯟꯅꯔꯕꯅꯤꯅ ꯁꯣꯏꯗꯨꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯌꯥꯕ ꯂꯤꯒꯦꯜꯂꯤ ꯇꯧꯕ ꯌꯥꯕ ꯀꯣ ꯑꯦꯅꯤ ꯀꯥꯏꯟ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯊꯕꯛ ꯍꯥꯞꯄꯒꯤ ꯑꯣꯏꯒꯦꯔꯥ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯅ ꯂꯩꯖꯕ ꯉꯥꯛꯇꯅꯦꯕꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯗꯨꯗ ꯃꯥꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯤꯔꯅꯤ ꯍꯥꯏꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯃꯤꯁꯅꯔ ꯂꯩꯔꯤ ꯋꯥꯔꯤꯅꯤꯀꯣ ꯇꯥꯟꯅꯃꯤꯟꯅꯔꯒ ꯄꯣꯠꯇꯣ ꯀꯩꯗꯧꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤ ꯊꯕꯛꯇꯨꯗ ꯌꯥꯎꯔꯨꯔꯣ ꯇꯧꯔꯨꯔꯣ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯑ ꯊꯥꯔꯕꯅꯦꯕ ꯑꯗ ꯑꯃꯨꯛ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯒꯗꯧꯕꯅꯤꯒ ꯍꯥꯏꯁꯤ ꯑꯃꯨꯛ ꯀꯅꯥꯅ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯒꯗꯧ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤꯗ ꯑꯣꯖꯥ ꯃꯥꯡꯁꯥ ꯍꯣꯏ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯗꯨꯁ ꯑꯦꯟ ꯗꯣꯟ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨ ꯐꯅ ꯂꯩꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ MLA ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯊꯤꯀꯥ ꯇꯧꯔꯁꯨ ꯊꯥꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯅ MLA ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯃꯤꯌꯥꯝ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯗꯤꯕꯂꯞꯃꯦꯟ ꯈꯔ ꯇꯧꯔ ꯊꯥꯕꯅꯤꯅ ꯗꯤꯕꯂꯞꯃꯦꯟ ꯀꯩ ꯂꯩꯒꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯒ ꯃꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯦꯀꯥꯎꯟꯗꯒꯤ ꯐꯪꯗ꯭ꯔ ꯐꯥꯎꯕꯗ ꯃꯥꯒꯤ ꯇꯧꯔꯤꯕ ꯁꯤꯟꯊꯥꯗ ꯉꯝꯗ꯭ꯔ ꯐꯥꯎꯕꯗ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤꯒꯦꯅ ꯍꯟꯅ ꯈꯣꯠꯇꯅ ꯇꯧ ꯊꯤꯗꯅ ꯃꯗꯨꯒꯤ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕ ꯉꯝꯅꯕꯗꯨ ꯑꯣꯏꯔꯁꯨ ꯊꯥꯔꯕꯅꯦꯕ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨꯒꯤ ꯗꯤꯕꯂꯞꯃꯦꯟꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯤ ꯁꯤꯔ ꯐꯥꯎꯕꯗ
masa mana wasin mana sih dong udah jadi kada lagi bu ayo udah power sih nanti mai semua betul mi mai kendra betul termai mi mana nomen kapa hala bawa udah kaya ini cookie teroris ini bom hadar bawa udah ayo udah power sih nanti hari target ini ya itu kui karena ada waktu itu memang semua lakukan udah bangsa mana sih mungkin aja nih gitu lagi ba masagi ajit lagi ba masagi parliament ki misal dah lawan itu kongri bersih sih ayo not only from Manipur kita nanti ko atau state sini lagi issues macam ko issue macam in sahaja India sih lagi ba magi structure sih lagi ba di problem macam sih aduh gumba macam itu naik nabam jadi kan nabam ko kayak dah uji kita nabam kayak semua kita nabam ko India sih hena Pacific lagi ba country kuding mutagi hena cakap ba leba mo ina mo kita mukta ko ruling of the opposition ani magi yana ba labi betul kan dapat demokrasi ba leba ni dino zaman seko aduh ki platform itu tahu kan dapat tu hena mangin thaba leba mo ina ba dino khana na magi tu gumba lo na yara ka thama ba tu gumba tu phasana ba khogi lashang mandir ma ne ko aduh da issue kuding mo se putho na ina se habda ngari yaning ba tu tawna proposidi zaman sa masi kan kai go pot khala manung da thawina leira bra ha question do ni aduh leira manipur ki issue je ina khon sum jing matam da Honorable Prime Minister gi mana kong da ngasi phaw da Manipur issue sing matang da yamna lumna lobagi pham leibra ga haibasi di khona mang ngana han magi khogi notice ki kanok pathok tai ne magi program ma khogi Asta Lakshmi Mansuk ba kanok pathok mang pathok khibo do Asta Lakshmi Mansuk ta man hagi baji du ki man hagi baji notice ki manung da ko khoi hingsa gi thabak yamna han thare ko irang phari haibane ba ko Adi notice si irang phari hai bani ma law thokri je adi Manipur ki irang si mai mana khong sang da sa mana dro da mangsa irang lite hai bani sing hai tar ga di adi pot adu ki issue je pasing na misam halaba drug makono shalaba drug ki ai adi factory link tana dagi chimai ko thok tana ngasi popi thak ta tori me je asi du me am ji khoi irang leite irang neme na takna ngasagi whatever issue kuding mokta yam interpret har taraga di jamang sa khoju dai da gana saktre ba ko nei bi issue se kan ji ki oja ji ki prime minister na irang leite hai basi khoi mana hai si gi ikui dana ne khoi gi sahi sudri ba ngang ama yauna khoi jiri de gi mioi teru yam tamthi bo da kuki terrorist sing na hat laga lang thom bagi khoi gi pau national media da yamna pass oina sandokhi ba dugum yamna sentiment shock pa dugum news ama leikhi ba si phawba khoi prime minister gi nakung yu hun ba ngamdra hai bo hang si su markhi da la ai tare ba matang ji kamaina sai areas na ne khoina cookie je khoina terrorist ne khoi gi Manipur gi praja khuding man ko khundami na yu furu khuding ma ko jati khuding ma cookie je terrorist ne khoi law chang ai je ko duna adu am tam thina ot na ki ba potu india gi prime minister na bawda sagi wai am da tham da se actual mamang irang kan ma timing da khoi gi se nupi ani naked dress wi ko na da di phong law dro ma da adu naked dress to kang bu do amu same uniform dress san bi ga amu mai te no thagi bu di mai te je phai hai de ba ko natra adu den amada sahi tare ni pa ga hadaki jiri da sigi do khoi minu gi pirang kang dri ko jamang se ko adu thamo yam so le ri adu adu mai su me am du di order prime minister na kong da ta da di ora mo ko le bi issue je ara me te ko state lenga ki le ri mo home department gi report tha na khot na whatever media house da gi national news da chakhai ko ta da mo ta da di ora mo ko adu bu thawaina ko thawaina matang sai haja bu ni ta ro ena ta da mo mar mo su le bu je si nuai the na sa ma dai si adu mo me am du issue du ne ba si parliament da puthor le na si tong si hai ra kan da si yad ri se adu mo me am du puthor kan hai ba gi apprehension natra kana ate te me am puthor na pu ya hai ba gi apprehension me am do adu gi or ma su ya hai ba ko du nam kai le lu u dre ko राजनीति ने को political drama da ko haija isam sam do political drama da misam hat kanu political drama da misam khulai da sina biganu political drama da misam je civilian je lai chak thak phata ban lai chak thak oina hun bigana khom je sini ba sai tham do aduna ribi issue je ko yam na kum na yengam sangi sidi accept praja ko kuda bani praja khuding mane khoi amat to oina da min ra kan da ai khoi ge decision lo lo na ko option lai ro ha je ai tham ja go yam hoja makha ta da koi laksening si yam ngak pai khoi gi leimakhong gi army camp da changkiba Kamal Babu huji khau thi ba khangdaw sin numit tara tare ni suje le yamna khoi mioi bagi funsi nga kani sauraba India singak pi gani hana leiri ba yamna sabu force amagi camp da changkiba mioi ama fawba
ꯊꯤꯕ ꯈꯪꯂꯛꯇꯕꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯗ ꯊꯥꯖꯕ ꯂꯩꯇꯕ ꯐꯤꯕꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯒꯤ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯆꯤꯞ ꯑꯃꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯀꯩꯅꯣ ꯀꯥꯞꯂꯛꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯒꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ NIAꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯀꯩꯗ ꯆꯥꯏꯊꯣꯔꯛꯄ ꯎꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯆꯝꯅ ꯊꯥꯖꯕ ꯃꯥꯡꯂꯦ ꯍꯥꯏꯅ ꯂꯩꯔꯝꯂꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯀꯦꯝꯃꯛꯇꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯅꯨꯃꯤꯠ 19ꯅꯤ ꯍꯦꯜꯂ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯄ ꯑꯗꯨꯒ ꯌꯥꯝꯅ ꯇꯧꯐꯝ ꯊꯣꯛꯇꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯑꯣꯖꯥ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠꯅ ꯁꯦꯝꯈꯤꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯅ ꯁꯤꯜ ꯀꯣꯕꯔꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏ ꯀꯣꯔꯠꯅ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕ ꯀꯦꯁꯀꯤ IOꯗ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒ ꯗꯤꯁꯦꯝꯕꯔ 14ꯗ ꯔꯤꯄꯣꯔꯠ ꯑꯃꯨꯛ ꯍꯟꯅ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯣꯟ ꯑꯣꯏꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯑꯐꯣꯡꯅ ꯍꯥꯏꯅ ꯃꯥꯡꯉꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏ ꯇꯨꯝꯃ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦ ꯍꯧꯖꯤꯛꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ आर्मी मरक्ता सेंट्रल सिक्योरिटी फोर्स मरक्ता थबक तौर लेजबा सिगुम सिविलियन मैमजिंगसे सुमाइना प्रोटेक्ट तौबसी फिल्म लाक्तारगदि तौंगमतो तारगदि को नॉर्मल लंबी चप प्रजाजिंगसे सिक्योर ओइरिबा पोतुनेबको अदि ngसाई तगाय फदना अनसे तौम तौबा ngसाई हाई कोर्ट नसु बाई इंक्वायरी कमिटी सेम को याम थिजली रिपोर्ट पिन हजि हाइरि को रिपोर्ट मा हाइरि तौबो तौ हजि लेबा इशू मतंगदा मणिपुर की लेरिबा इमा इवेंट सिंग नतरना अखोई एनी काइंड ऑफ अखोई फैमिली मेंबर्स सिंग ngasi 57 माउंटेन ब्रिगेड हाइतारे को मगी लेरिबा सारा फंगी अनोगी लेमा खुंगी हजि लेरिबा मगी केम ममांग फमदना धरना तौ मतमदा कोतुना सुमना कदा कदौरे अमु अखोई मगी लंबी खर सोए थिंग मखन मखर यावरे हाय ना ngसागी आर्मी मथक तौ मोइना ngसागी लंबी थादो गायना मु तोस लेनेबको अदुगी लंबी थिंगमा आर्मी ना मतंग लंबी थिंगमा फोटो इकुई कुदम हांगदोखरेनेबको अखोई मी अमा मांगबगी भेलुगा कुकी की लंबी चप्पगी भेलू गसे कुकी की लंबी चप्पन हेलु खलाई ने पोसे साइ साइ एरिया जब तो कुली बिगो जमांगसा अखोई की सिविलियन अमा हाटपगी मांगबगी न तो अखोई सिविलियन अमा हजिक थी बखंग दबगी टेंशन मरक सिदा टेंशन मरक सिदा कदौरे लेरिबा आर्मी सिंदुना सिक्योरिटी आर्मी सिंदुना लंबी थिमजलगा मोगी ओबा पोट का फंगनब थीनब होटब मतमदा कदौरे मोगी लाइफ लाइन थदले हाय दना ngसागी कोतुगी मेंबर्स सिंना मु स्ट्राइक थोलाइनेबको अदुगी स्ट्राइक थु कदौरे लंबी थाबदुन हेना मरुगा खलक्तना अखोगी मी मांगबगा मोगी लंबी थाबगसे मोगिना भेलु ओइ लखल लखलाइनेबको साइ एरिया सनी ओजा मांगसे खोइना अदु लेरिबो ओजा कमन बाबुसी होय लाइबक थीदना मंगो थोखरे अदु मंगो दो एमदो बसु याय को मरमदि जिरिगी फोंगोंग साबा इशू जिगी याम साथीबा मियामगी सेंटिमेंट प्रजागी सेंटिमेंट यामना अखोगी तानिक प्रॉब्लम लेने टाइमिंग सिदा इशू डाइवर्ट तौना होना मानो मोंग मजु कोइ उइ हेतारेको अदुना ओजा कमन बाबुसी मफम दुदा थबक तौबा थबक तौर ले हेबजी याम सांगमदि ले पोट अमनिना अदुदे कना खंगनि न खंगमनि उरमगनि त्रो अदागदि आर्मी के मंग दिंगा मांग भाइजिबु ओजा मांगसा अदाइदा कना को मखरगी ओबा लौथुन मखर यावरे हेबजी मदि कन्फर्म ओरिद्रो माने अदुना लेइबा इशू जी प्रेस मीडिया की लेरिबा खोगी रिपोर्ट मोने थमिबा डाटा जी कमाय थमगेबु चंगिबगी साइन तौरबगी रिपोर्ट लेरि नत्रा अदु थोरपगी रिपोर्ट सि फंगद्रि संगसन खरगा मांगरिने मनुंग सिदरा अदु तारगदि मनुंग सिदैदा करिगु पोट खर लेरि हाबसुमदि याम कन्फर्म नत्रो माने अदु मतम खर संगी इंक्वायरी तौरी इंक्वायरी सिना मरम लोकादा खोगी मीटिंग असि बाउदा अखोई फंगद्रबनेबको फंगद्रबने सि हयंग अरोबदा अखोइना सुम एजुमसनी असोयंगम याउदो टेक तकाइदना कमफम जाना फापुना थमिरमगसु हिंगना थोरपदि थोरपदि ओइसुनुको थोरपा सोरसु थोजाबि ओइसुनु देन अमना सोइरे हारबा सोइरे फंद्रे हारबा बुदा हें मोगी फयंग तुरेंग हा मसमना कंनि खंगदबा ड्रग सिनबा ड्रग यूजर मा फारगा अदुम लाबसु दुइने लाबसु लाक्तुइनेबा माने सिदगी चौचौ क्राइम याम थोखि बजिंगजे अखोइ कना टॉप लीडर कना नतर मदु कंस्पिरेसी तौबा लीडर कना गसि फाव फाबु यावरगे कोक्तागी बॉम्ब ब्लास्ट की मतंगदा एनआईए ना केस टिकट क्राइम मोय मी मनी फाले गरे हजि फारिबा मनी दु अखोइ अदुगी मेन एक्यूज कनानो मदु मसमाइ तो जुनि कनानो गसि खै पुथोक्त्रि को
ꯑꯗꯨ ꯄꯨꯊꯣꯛꯄꯁꯨ ꯄꯥꯝꯃꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯊꯤꯡ ꯀꯧꯇ꯭ꯔꯨꯛꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯗꯦꯟ ꯑꯗꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝꯅ ꯃꯤꯠꯅ ꯎꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃꯅ ꯁꯥꯈꯤ ꯑꯣꯏꯗꯅ ꯄꯤꯔꯕ ꯔꯤꯄꯣꯔꯠ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯗꯤ ꯖꯤ ꯑꯣꯏꯔꯝꯕ ꯁꯥꯔꯐꯪꯒꯤ ꯐꯣꯔꯃꯔ ꯗꯤ ꯖꯤ ꯑꯣꯏꯔꯝꯕ ꯄꯤ ꯁꯤ ꯅꯌꯥꯔꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯗꯦ ꯍꯥ ꯑꯗꯒꯤ ꯔꯣꯀꯦꯠ ꯀꯩꯅꯣꯗꯣ ꯀꯥꯞꯇꯦ ꯈꯣꯠꯇꯦ ꯈꯤꯇꯪ ꯍꯥꯏ ꯉꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯑꯦꯟ ꯑꯥꯏ ꯑꯦꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯈ꯭ರೆ ꯅꯠꯇ꯭ꯔꯥ ꯁ꯭ꯅꯥꯏꯄꯔ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯈ꯭ರೆ ꯍꯧꯖꯤꯛꯇꯤ ꯔꯤꯄꯣꯔꯠ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯔꯤꯄꯣꯔꯠ ꯐꯪꯉꯦ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯂꯩꯔꯦ ꯁꯦꯟꯇꯔꯅ ꯀꯩꯗꯧꯕꯤꯗꯣꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯩꯗꯧꯕꯤꯗꯣꯔꯤꯒꯦꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛꯁꯦ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯤꯅ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯨꯀꯤ ꯁꯨꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯗ꯭ꯔꯒ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯗꯣ ꯇꯦꯔꯣꯔꯤꯁꯠ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯉꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯐꯥꯗꯕ ꯀꯩꯒꯤ ꯍꯥꯏꯗꯤ ꯀꯟꯐꯥꯔꯝ ꯇꯧꯔꯦꯅ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯁꯦ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯤ나 ꯑꯗꯨꯗꯤ ꯃꯇꯝꯗꯨꯗ ꯁꯤꯖꯤꯟꯅꯔꯒ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯁ꯭ꯅꯥꯏꯄꯔ ꯁꯤꯖꯤꯟꯅꯔꯒ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯑꯣꯗꯅ ꯇꯥꯟꯅꯔꯣꯗꯅ ꯐꯥꯔꯣꯗꯅ ꯍꯧꯖꯤꯛ ꯑꯗꯨꯁꯨ ꯔꯤꯄꯣꯔꯠꯇ ꯑꯗꯨꯝ ꯏꯟꯀ꯭ꯋꯥꯏꯔꯤꯗ ꯔꯤꯄꯣꯔꯠꯇ ꯇꯧꯔꯒ ꯑꯗꯨꯝ ꯑꯁꯤꯕꯗꯪ ꯃꯥꯡꯉ ꯊꯣꯛꯄꯒꯤ ꯐꯤꯕꯝ ꯂꯩꯔꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯑꯗ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯆꯝ ꯆꯝꯕ ꯑꯗꯨꯒꯤ ꯀꯧꯇ꯭ꯔꯨꯛꯇ ꯃꯌꯨꯝꯗ ꯃꯄꯥꯝꯗ ꯂꯥꯛꯆꯕ ꯅꯤꯉꯣꯜ ꯑꯃ ꯁ꯭ꯅꯥꯏꯄꯔꯅ ꯄꯥꯜꯂꯒ ꯁꯤꯕ ꯄꯣꯠꯇꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯅꯤ ꯁ꯭ꯅꯥꯏꯄꯔ ꯅꯠꯇꯦꯒ ꯍꯥꯏꯕꯁꯨ ꯌꯥꯎꯅꯈꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯁ꯭ꯅꯥꯏꯄꯔꯅ ꯍꯥꯏꯕꯗꯨ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯆꯝ ꯁꯤꯔꯦ ꯑꯩꯈꯣꯏ ꯃꯤꯆꯝꯅ ꯗ꯭ꯔꯣꯟ ꯕꯣꯝ ꯊꯥꯗꯔ ꯀꯥꯞꯄꯦ ꯁ꯭ꯅꯥꯏꯄꯔꯗ ꯀꯥꯞꯄꯦ ꯁꯤꯚꯤꯂꯤꯌꯟ ꯍꯥꯏꯕꯁꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯤꯅ ꯍꯥꯏꯅ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯂꯥꯛꯏꯗꯤ ꯑꯗꯨꯝ ꯏꯟꯀ꯭ꯋꯥꯏꯔꯤꯗ ꯑꯗꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯝ ꯊꯥꯗꯔ ꯊꯝꯃꯒ ꯆꯍꯤ ꯀꯌꯥꯐꯥꯎ ꯊꯝꯕꯤꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯀꯃꯟ ꯕꯥꯕꯨꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯄ ꯀꯣ ꯍꯤꯡꯕ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯊꯧꯅꯤꯡꯕꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯣꯖꯥ ꯀꯃꯟ ꯕꯥꯕꯨꯒꯤ ꯅꯨꯄꯤ ꯀꯣ ꯒꯕꯔꯅꯔ ꯎꯅꯖꯒꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯤ ꯂꯧꯈꯠꯂꯤꯀꯣ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯝ ꯑꯋꯥꯕ ꯄꯤꯕꯒꯤ ꯆꯩꯊꯦꯡ ꯑꯃꯈꯛ ꯁꯨꯝ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯋꯥꯀꯠꯇꯣꯏꯁꯦ ꯂꯩꯕꯥꯛꯁꯤ ꯀꯅꯥꯅ ꯀꯟꯕꯤꯗꯨꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯤꯕ ꯂꯩꯃꯥꯏꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯥꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯨꯡꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯀꯥꯔꯇꯦꯜꯁꯦ 0.1% ꯐꯥꯎꯗ ꯂꯩꯃꯥꯏ ꯇꯥꯍꯜꯂꯣꯏꯒ ꯍꯥꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯧ ꯑꯦꯀꯔ 30 ꯊꯥꯔꯒ ꯂꯧ ꯑꯦꯀꯔ 90 ꯊꯥꯔꯒ ꯄꯣꯄꯤꯁꯦ ꯀꯣ ꯑꯗꯩ ꯂꯧ ꯑꯦꯀꯔ ꯑꯗꯨ ꯊꯥꯔꯒ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯧꯖꯤꯛ ꯗ꯭ꯔꯒꯀꯤ ꯀꯛꯄ ꯈꯣꯠꯄ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯔꯤꯀꯣ ꯐꯥꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯊꯥꯔꯤꯕ ꯗ꯭ꯔꯒ ꯃꯌꯥꯝꯁꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯤ ꯎꯗꯕ ꯖꯥꯠꯂꯥ ꯑꯗꯩ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯀꯧꯗꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯥꯔꯛꯄ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯗꯤ ꯖꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯑꯦꯝ ꯈꯥꯎꯇꯦꯟꯅ ꯄꯣꯄꯤꯁꯦ ꯂꯩ ꯐꯖꯕꯩ ꯊꯥꯕꯅꯤꯒ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯑꯣ ꯐ꯭ꯂꯋꯥꯔ ꯑꯣꯏꯖꯥꯠꯂꯒ ꯈꯜꯂꯕ ꯖꯥꯠꯂꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯇꯣꯔꯦꯕ ꯂꯥꯁꯇꯀꯣ ꯑꯗꯨꯗꯤ ꯑꯆꯧ ꯑꯁꯥꯡꯅ ꯉꯥꯡꯕ ꯋꯥꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯈꯔ ꯇꯣꯞ ꯂꯤꯗꯔꯅ ꯉꯥꯡꯕ ꯋꯥꯁꯤꯡꯁꯤꯅ ꯑꯗꯨꯝ ꯁꯣꯏꯈ꯭ꯔꯁꯨ ꯁꯣꯏꯈꯤꯕꯅꯦꯍꯦ ꯍꯥꯏꯔꯒ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕ ꯑꯗꯒꯤ ꯈꯔ ꯁꯤꯚꯤꯂꯤꯌꯟ ꯑꯃ ꯂꯣꯃꯦꯟ ꯑꯃꯅ ꯉꯥꯡꯉꯨ ꯇꯥꯔꯒꯅ ꯉꯁꯥꯏꯒꯤ ꯅꯪ ꯑꯗꯨ ꯉꯥꯡꯕ ꯌꯥꯕ꯭ꯔꯥꯅ ꯐꯥꯒꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯩꯈꯣꯏ ꯄꯣꯄꯤꯁꯤ ꯂꯩ ꯐꯖꯕꯒꯤ ꯊꯥꯕꯅꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯗꯨ ꯕꯨꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯁꯨ ꯂꯥꯛꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯄꯤ ꯐ꯭ꯂꯋꯥꯔ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯤꯃꯤꯗꯅ ꯂꯩ ꯃꯌꯥꯝ ꯍꯦꯛꯇꯅ ꯇꯧꯈꯤꯗ꯭ꯔꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯒꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯑꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯀꯥꯏꯅ ꯃꯣꯏ ꯇꯧꯅꯈꯤꯕ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯨꯝ ꯅꯥꯀꯟꯗꯅ ꯑꯃꯅ ꯗ꯭ꯔꯒ 0.01 ꯐꯥꯎꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯩꯃꯥꯏ ꯇꯥꯍꯜꯂꯣꯏ ꯀꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯥꯟꯅ ꯀꯣ ꯇꯣꯂꯣꯞ ꯆꯥꯅ ꯀꯩꯗꯧꯔꯦ ꯂꯩ ꯐꯖꯕ ꯊꯥꯒꯠꯂꯛꯏꯅ ꯍꯥꯏꯅꯤ ꯗ꯭ꯔꯒꯁꯤꯡꯗꯣꯀꯣ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯀꯟꯇ꯭ꯔꯥꯛꯇꯔꯤ ꯑꯣꯏꯕ ꯉꯁꯥꯏ ꯆꯃꯝꯅꯕ ꯄꯣꯠ ꯑꯃ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯝꯕ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯇꯧꯕꯤꯗꯕ ꯐꯩ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯂꯥꯛꯇꯣꯏ ꯄꯣꯠꯅꯦꯕ ꯃꯥꯡꯖꯒ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯀꯣ ꯁꯦꯡꯗꯕ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯆꯤꯡ ꯃꯥꯟ ꯑꯗꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤꯅ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯄꯣꯄꯤ ꯊꯥꯕ ꯁꯨꯝ ꯌꯥꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯥꯏꯅ ꯑꯌꯥꯕꯗꯨ ꯇꯁꯦꯡꯅ ꯑꯌꯥꯕꯗꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯤ ꯄꯣꯄꯤ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯀꯩꯅꯣ ꯊꯥꯕꯗ ꯌꯥꯔꯦ ꯀꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯣꯗꯅ ꯑꯩꯈꯣꯏ ꯍꯥꯏꯅ ꯄꯣꯠꯇꯨꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯇꯩ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝꯁꯤꯡꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯅꯤ ꯀꯩꯅꯣ ꯑꯩꯅ ꯑꯣꯖꯥ ꯁꯤ ꯀꯩꯅꯣ ꯇꯧꯕ ꯍꯣꯠꯅꯁꯤꯗꯤ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯊꯕꯛꯁꯤꯡꯁꯤꯗꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯃꯣꯏ ꯈꯔꯅ ꯗꯤꯕꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯃꯣꯏꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯁꯥꯎꯔꯦꯅ ꯈꯜꯂ ꯐꯥꯎꯕꯗ ꯑꯗꯨ ꯇꯥꯔꯗꯤ ꯁꯦꯟꯇꯔꯅ ꯇꯧꯕ ꯌꯥꯕ ꯑꯦꯛꯁꯟ ꯃꯌꯥꯝ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯌꯦꯅꯀꯣ ꯑꯗꯨꯁꯨ ꯇꯧꯗꯦ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯄꯤꯅꯔꯤ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯤ ꯑꯗꯨꯝ ꯍꯥꯏꯅꯤ ꯀꯣ ꯗꯦꯟ ꯑꯃꯅ ꯁꯨꯝ ꯅꯥꯀꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯩꯅꯤ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕꯁꯦ ꯃꯣꯏ ꯀꯥꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯕꯨ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯀꯥꯔꯤꯕ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯥꯔꯤꯕ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ 10 ꯍꯧꯖꯤꯛ ꯀꯥꯔꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯁꯦ ꯃꯣꯏꯒꯤ ꯁꯥꯏꯇꯨꯒꯤ ꯀꯥꯔꯤꯕ
kanogi hawkren kibgen terupani kari ba lepa hawkib ada chuchabul kari ba elem khawte kangpogi kari ba nimsa kibgen minister ni ko si oirise ko lepa hawkib su minister ni ko si oirise minister post pai dana hen phan me am lak tana sin riba du minister pai lai ba adagi tipai muki kari ba khogi nungchanglu chante adagi hengle ki kari ba cycle ki kari ba adagi thadau kanogi thangbu ki kari ba cycle ki kari ba singa kari cycle ki kari ba mele paulna hakku ka sidi pura hero kum dhabi ni ma torise ko misam civilian hat padu laman khumri hat pani laman khumni ga hagal ni ma di ko adu sai ya sida mle oni bra adu terrorist oi ga na sakre ko ko adu chu mi sing jina ngang ba wa sing je center gi leiba political leader sing jina sai yo thamai thangol ne ba ko adu ka minister oi ba kangu sing jina pham ba sel ga na mai kendra development of idre hagal ne ba ko adu magi se chucha bui kari ba sai gi elem khokti sibu sorry kanogi chucha elem khokti sibu asi mle dru ori sibu loina mak ekta mle oi raga development of ngam de khala ba ko mle kari bani na khunda mi ne furu kana kana lai mi ko ha me am development kha sem jang dro gano jamangsa ojel laga du laga ta o laga ki moi political nushadar la bani ko moi rajniti ki nushadar du bani ko aduga maitai ga pala chare ko di jamangsa ko yam ngai ta ni da photo jamangsa ko sai ya si da sai gi kana ko khare di sai gi matau mana hona ba da sai gi moi nushina hona ba da thaya nga ba thau ko hena de ba ko ise actually kana da ga di isam cham jaba civilian yaujin de haibu singura te khoi hairi di ko drug ki oi ba landa achawa makon chhandana drug ki jangle influence land ju ara ba thoma te ke ro jamangja adu chugum lam ya thena ji chugum manipur thugai na honna pa manipur kai honna pa drug ki jangle ba forest ya ko thema ji mangan ja bi de sagi idi ramangja sai ya ji ka mai te aduna lai bi issue jing ji ekhoi oja kaman babu je tik tak ka thadok khoi shok khanam jage ko dena man haju dei ba masigi sole responsibility si akhoi 57 mountain brigade ko haju lei khongi dei ba adi company ka kem sune ko lei official dai lagu do buni maram di magi campus mang bani ko ana mana du gi ba asem actual to no du puthum gi do buni ado ko ne tatra hajaru duni oja kaman babu ji ta senai da ga magi ba lang langjin khare puthono khona jai tar ga di ko tu gi lei ba member ma ko book to ga khang do por ma ne ko tu je kana no je mi kan ma mi halan ma mi pha ma ba ko masih mamang thoki thodo wathok ya sakhi le pone mo no jamangsa ana kotuna oja kaman babu mang matam na kotuna guide tawba kotuna instigate tawba kotuna lambi takpa lambi semba whatever mo lotion any kind of hilama da kotu chena gane habe je masih koi imsan ne ko aduna laibi issues hi matang da koi laibi ba id 57 mountain brigade ai da ko laibi khongi laibi ba my companies ne ko kotu ne adi sigi matak koi sabsana koi du gimba chingju jam hai tare ko le do muni dai tlago do muni oja kaman babu tik ka to do muni ko to do muni adu do hidok ne koi jiri ki problem ka koi ka phode ko ka ne koi omchara le bani ko aduna le issue me am dai to no khona ba dai koi thai naga issue om ne koi thai na puno khona bagi adu gumba lang to thoksin wai te aduna oja kaman babu gi le ba film jai koi am kum ne yengum chang ha jai tham jage hoi ja roshilak bodo ja laksane ngi koi huji irang leirabasu khoi mahi masing ni thina tambagi kudung sia da ba kay amuk mai ono kebel ai khragasu khoi sahi amagi tawda ya da ba academic career sigi oi ba khoi gi metric parikha haina miyam na su ena khangnare ba bosem lo ba class 10 gi exam si khoi vote tagi thadok pa cherolam matung ina khoi gi lakliba 2025 ki february gi ahum su ba sayol da pangthona na ba sem sari haina phungdu po pham leire khoi gi लाइक निथिना तंब तमदबा एग्जाम दि थादबा यादे मदुगा मसिदगी थोलगदोरिबा कोई छात्र सिंसिना तुंगी करियर दा कदाई फौबा मकोइगी लंबी सेमजेबा ngamgadori हाइबसी वहांग अमसु ओइरे सिमाना कोइगी इरांग मरक लेदे तारगसु एग्जाम सिदि सोइदना कोइ पांथोनबा सेम सारे हाइबा वफम थमलेबा तार अरोइबो नवजा मतेखिदा करियना थमबिनि इखोइसो जमांसा हाजु लैरिबा कोइगी मिरोन हाइतारेको छात्रगी लाइफ से कोइ tian graba ko ki 2021 ko ki covid ki am sangwa sahi ama ni haitare ko sahi ama ni am sangwa ko ki pen da ba de na man awas thieng na tang na sahi am life and death hingma ma si ba ni lang tak ta ko lang dai da ko sahi sahi thieng am sang lang lakre ko ni ma dai da bu phatra ba ko ki terrorist haitare ko lang da mu thure ko ji ko haji ba bu da tawri ji tengang nai na school jing thadok pi school jing thingjen bi continue adum thingjen lak pi adagi school car ga zu sai khoi charang na badum lai bi da den man haju lai ba khoi heart city hai tare ko
ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯌꯣꯠ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯌꯧꯗꯕ ꯖꯒꯥ ꯈꯔꯗꯗꯤ ꯁ꯭ꯀꯨꯜ ꯇꯝꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯔꯦ ꯈꯜꯂ ꯐꯥꯎꯕꯗ ꯀꯣ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥ ꯀꯣ ꯈꯨꯡꯒꯪꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯈꯨꯡꯒꯪꯗꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯂꯥꯏꯐꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯦꯃꯥꯟ ꯇꯥꯗꯅ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯍꯦꯟꯗꯣꯛꯇꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ IDP ꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕ ꯑꯗꯩ ꯃꯣꯏ ꯇꯝꯃꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯕ ꯂꯩꯇꯕ ꯃꯌꯨꯝꯗ ꯉꯥꯔꯤꯗ ꯃꯦꯠꯂꯁꯨ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯆꯔꯥ ꯍꯦꯜꯂ ꯐꯥꯎꯕꯗ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯄꯒꯤ ꯅꯨꯡꯉꯥꯏꯖꯕꯀꯣ ꯍꯥꯏꯗꯤ ꯃꯌꯨꯝꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯖꯔꯒ ꯏꯪꯅ ꯆꯤꯛꯅ ꯄꯥꯖꯔꯒ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏ ꯑꯈꯪꯕ ꯈꯔ ꯃꯍꯩ ꯃꯁꯤꯡ ꯑꯇꯣꯞꯄ ꯇꯝꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯤ ꯍꯦꯟꯅ ꯈꯪꯅꯅꯕ ꯁ꯭ꯀꯨꯜꯗ ꯑꯅꯛꯄ ꯆꯠꯆꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯉꯁꯤ ꯇꯣꯇꯦꯜꯂꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯔ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯉꯝꯕ ꯀꯥꯟꯅ ꯈꯔ ꯉꯝꯖꯔꯒꯁꯨ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯀꯪꯉꯥꯎꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯇꯁꯦꯡꯅ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯕ ꯁꯦꯗꯨꯜ ꯑꯃ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯁꯨ ꯁꯤꯅ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯁꯤ ꯇꯁꯦꯡꯅ ꯃꯁꯤꯃꯨꯛꯅ ꯍꯦꯛꯇ ꯍꯥꯏꯗꯤ ꯂꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯣꯖꯥꯃꯛꯁꯦꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯀꯥꯔꯤꯀꯨꯂꯝ ꯀꯣ ꯇꯣꯉꯥꯟ ꯗꯦ ꯑꯦꯟ ꯅꯥꯏꯠ ꯀꯣ ꯗꯦ ꯑꯦꯟ ꯅꯥꯏꯠ ꯃꯣꯏꯗ ꯇꯣꯉꯥꯟꯅ ꯐ꯭ꯔꯤꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯦ ꯑꯣꯖꯥ ꯅꯥꯏꯗꯅ ꯈꯣꯠꯇꯅ ꯉꯁꯥꯏꯒꯤ ꯑꯅꯛ ꯑꯅꯛꯄ ꯖꯒꯥꯁꯤꯡꯁꯤꯗ ꯀ꯭ꯂꯥꯁ ꯂꯧꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯀꯥꯔꯤꯀꯨꯂꯝ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯖꯟꯅ ꯗꯤꯕꯂꯞꯃꯦꯟ ꯈꯔꯁꯨ ꯐꯨꯒꯠꯄ ꯌꯥꯅꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯐꯨꯒꯠꯄ ꯌꯥꯅꯕ ꯃꯑꯣꯡ ꯑꯃ ꯒꯣꯔꯃꯦꯟꯅ ꯁꯤꯟꯍꯟꯖꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯧꯗ꯭ꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯃꯤꯔꯣꯟ ꯈꯔꯗꯤ ꯃꯥꯡꯉꯦ ꯍꯥꯏꯕꯁꯦ ꯃꯥꯡꯉꯝꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯃꯤꯁꯅꯥꯔꯁꯤꯡ ꯗꯦꯟ ꯑꯃꯅ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯄꯨꯟꯅ ꯃꯥꯟꯅꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯅ ꯃꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯇꯣꯉꯥꯟꯅꯀꯣ ꯀꯥꯔꯤꯀꯨꯂꯝ ꯈꯔ ꯑꯩꯈꯣꯏ ꯇꯧꯍꯟꯖꯅꯤꯡꯕ ꯑꯄꯥꯝꯕ ꯊꯝꯖꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯦꯟꯈꯠꯄꯗꯨꯗ ꯉꯝꯅꯤ ꯊꯥꯖꯗꯦ ꯃꯃꯥꯡꯁꯨꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯍꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯅꯣꯔꯤꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯈꯔ ꯈꯨꯔꯨꯝꯖꯔꯤ